अहानबदा मरुओइबा पाउ थौबाल डिस्ट्रिक्ट नुमित खरनिगी ममांगदगी चुरकिबा नोंगना मरम ओइदुना इचाउगी अवाबा अमुक हन्ना मायोकनाख्रे। रोंगमई नगा काउंसिल मणिपुर नेशनल हाईवे 20TH अमदी टोंगजल मरिन लंबीदा मतम कक्तना कौकिबा बन्ना महौसागी पुंसिदा चाउना अकायबा पीरे थाव फंगदबगी अवाबा मायोकनारे। तोंगान मफमसिंगदा राजीव गांधी की मपोक नुमित की पालन थौरम पांगथोक्रे। नॉर्थ विंडोना संदोक्सरी बनमिदांगी पाउमियंग ताबिरिबा सिंगबु ꯆꯟꯃꯥꯏꯕꯝꯅ खुरुमजरी हौजिक पाउ संदोक्ना बीजरी। थौबाल डिस्ट्रिक्ट नुमित खरनिगी ममांगदगी चुरकिबा नोंगना मरम ओइदुना इचाउगी अवाबा अमुक हन्ना मायोकना हनख्रे। डिस्ट्रिक्ट असिगी मनुंग चन्ना चेलिबा वांगजिंग तुरेल मरिलगी लमदिंग संगाई युमफम अमदी टेंथादा हौकिबा हिंगदगी तुरेलगी तोरबान पाथोक्तुना इसिंग चेनबदगी मनाक नकपदा लैबा युम कया इसिंग थुमजिनख्रे। तुरेल मरिल असिगी मफम खरदा तोरबान लाना इसिंग चेनबदगी मियामना थोकना रक्तुना एक्सकावेटर अमदी गाड़ी सिंग सिजन्नादुना इसिंग पाथोराक्लिबा मफम सिंग अदु थिंगनबा होनकी अदुमपु नोंग लेप्तना चुरकपदगी इसिंग पाथोक्लिबा तोरबान थिंगनबा होनरबसु माई पाक्लरोइद्रा हाइना मियामना मिपाइबा पोकनरे। काइरेंबी खोक्तसु नोंगदंबी तुरेलगी इमाई पाथोरकपदगी काइरेंबी खोक ममांग लेकाई अमदी अवांग लेकाईगी लंबी सोरोक सिंगसु इसिंग पाथोकना चेनबदगी मियामना सथोक ससिन तौबदा अवाबा मायोकनरे हरि। डिस्ट्रिक्ट असिगी लौसीपाट अमसुंग खरुंगपाट अनिगी मरक्ता इसिंग चेंथोक्तना ngakpigani चेंथोकनबा लैरिबा इसिंग खोंगसु टेक्चम मनिंग चिंग निंखाइरकपदगी फुंजिनखिबना मियाम थोरक्तुना एक्सकावेटर सिजन्नादुना कोथोकनबा होनकी अदुमकपु इसिंगी इमाइडी अदुमक हेनगलक्पा मरमना लौ अमदी ngayok फार्म कयादी इसिंग थुमजिनख्रे। ओइरकलिबा इचाउगी फिवम असिना मरम ओइदुना डिस्ट्रिक्ट असिगी मफम कयादा लैरिबा मियाम चाउना खुदोंग चादबा मायोकनरे हरि। रोंगमई नगा काउंसिल मणिपुर नेशनल हाईवे 20TH अमदी टोंगजल मरिल लंबीदा मतम कक्तना कौकिबा बन्ना महौसागी पुंसिदा चाउना अकायबा पीरे अमदी लंबी असिमक्तदा चिंग निंखाइबना थाव फंगदबगी अवाबा मायोकनरे। ngasi ban asi numit nini sujinखिबगा लोइनना बन सौगटपा मियोइसिंगना हारिबा लंबीसिंग अदुदा मखल अमतगी गाड़ी चटहनखिद्रे। लंबीदा उवा फैजनदुना अमदी टायर मई थादुना लंबी थिंकी सिक्योरिटी फोर्स सिंग जगा सिंग अदुदा चंगबा नुपी सिंगना थिंख्रे। अमरोमदा अवांगखुलदा चिंग निंखाइबदगी पोट पुबा गाड़ी थाव पुबा गाड़ी चाममुक लंबीदा पंदुना लैबा मरमना महौसागी पुंसिदा चाउर अकायबा पीदुना थाव फंगदबगी अवाबा मियामना मायोकनरे। इंडिया के प्राइम मिनिस्टर ओरंबा राजीव गांधी की मरीफू रक्सुबा मपोक कुमोन की पालन थौरम सद्भावना दिवस बीर भूमि राज गत न्यू दिल्ली राहुल गांधी अमदी अतै अतोपा मफमदगी कांग्रेस के सीनियर लीडर्स सिंग अमसुंग मणिपुर दगी सु जनरल सेक्रेटरी नेशनल स्टूडेंट्स यूनियन ऑफ इंडिया MD कबीर अहमद याउना अतै अतोपा मियोय कयाना इंडिया की ख्वाइदगी चाउबा सिविलियन अवार्ड भारत रत्न फंख्रबा हानगी प्राइम मिनिस्टर श्री राजीव गांधी बु लैसु कतुन इकाय खुमनबा उतख्रे। लोइनना मणिपुर दसु निंगसिंग कुमोन की थौरम पांगथोक्रे। कांग्रेस वर्कर्स सिंगना लायौख्रबा राजीव गांधीना मंगलंबा मंगलान मांगदा तादुना लैदिबा असि थबकता ओंथोकनबा होनबना मंगफाउनबा ओइगनी हाइना मणिपुर प्रदेश कांग्रेस कमिटी की CLP की लुचिंगबा ओक्रम इवोविना फोंदोक्रे। ngasi इंडिया की प्राइम मिनिस्टर ओरंबा लैखिद्रबा राजीव गांधी की मरी फरक सुबा मपुक कुमोन के मरी लेना इंडिया पुंबदा सद्भावना दिवस हाइना पालन थौरम मणिपुर प्रदेश कांग्रेस कमिटी ने संजुना इम्फाल की BT रोड लैबा कांग्रेस भवन दसु थौरम पांगथोके। थौरम अदुदा ओ इवोविना मखा तारादुना राजीव गांधी ने हिंगलिंगे मतमदा इंडिया असि साइंस एंड टेक्नोलॉजी अमदी इन्फॉर्मेशन एंड टेक्नोलॉजी दा मालेमगी ओइना अहोंबा लाक्लिबा असिगी लमजेंदा सोथा होरगनी हाइजुन तुंगी असानबा मिजेंग येंगजुना साइंस एंड टेक्नोलॉजी अमदी इन्फॉर्मेशन एंड टेक्नोलॉजी असि सौखटनबा होनबदा अचौबा थौदांग अमा लौरमखि। इंडिया असि अचौबा लेबाक अमा ओइरबसु अतै लेबाक कुमना युमथंगनबा लेबाक मचासिंग लौसिनबा होनबगी मौता नुंसी चानना मतेंग पांगदुना लेमिनबा पामलमखि हाइबा नचिंगबा वाफम कया फोंदोखि। थौबाल डिस्ट्रिक्ट की मनुंग चन्नल यामना तुंगी आशा लेबा पृथ्वी की लीडर खुलेमुना भारत येंगिबा श्री
Rajiv ji ki policy mangonda yeng leiba misak adubo manung matam chadana madu mahaku hatpi hibni yam tamchi ba maungda inhuman oiba maungda hatpi hibase masi sumnadagi akhoi party gi danatana prithvi gi oina yamna asha tawriba yamna naha wariba tungi prithvi gi leipak singna asoba asama thamiba adugumba leader ama mangje kibase akhoi kulimaki live thibani haiduna sugumba magi marfurak suba mapok palon numit asida maki mapok numit asibu satbhavana divas haidna thon koi party na masi ma leikhidraba magi thawai atmado ma ing strikna sargada thamlibu oisunona koi leimanam to su katsadna koi mayam punamona sigumba function na si tawjebani Thobal District Manung Chana Leiba Leirongtel Pitra dagi haukiba numita KCP People War Group ki kadar ani security force na thiwa humbagi thabak chathapada fare hari police report ki matung inna fagalaba miui ani adudi Janam Pritam Singh alias Thongamba Jai Kun amadi Sanavam Ibungo Midai alias Langamba Jai Kun ni hari makhoi ani dagi magazine ga loinana pistol ani mobile phone ahum cell ina lupa lising taruk live ammunition round mapan amadi gari two-wheeler ama fagat pangamle hari Farabamyoy ani adu makatawa investigation amadi legal action lokhatnabagi damak Mari Lenaba District Police Station da khutsinakre hari AIPSO na senduna Manipur conflict ki matang da solution ama puraknaba khana nainabagi mifam ama pangtokpada Manipur gi Chief Minister Pham Thado u haiba wafam phongdokibani hariba mifam asi 𝐋𝐢𝐯𝐞𝐲𝐿 New Delhi da pangtoki Manipur gi chai ama helaklaba lan asida Manipur government na laksin bangam khidabana mioi chani henbagi punsi manghan khiba amadi mayum makai thadoktuna lazan nakraba sing asigi maramda mifam aduda kupna khanaki karigumba Chief Minister N Birena makhatana thau puduna leirabadi Manipur gi phibam da hongba purakani habigi thasaba watli haina AIPSO na phongdokre hiramasida kupna khanaraba matungda hauzik paliba Manipur lengakna irang asi loishinba ngamdaba maram leibana AIPSO na CM Pham Thadoknaba amadi Prime Minister amasung Home Minister na athubada meeting sangduna Manipur kannaba honabiyo haina mifam adugi khudong chaba lawtuna taksan kre Singnaningai oiba zagada state amadi central force ki apunba kangbu amana thiwa hombagi thabak jathabada khutsu khulai kaya fagale hari thiwa hombagi thabak jathaba aduda Churchandpur district ki S Naval village tagi khulai paiba signal lotuna thanamba improvised motor cell humfutaret fuse primer kunmanga amadi miscellaneous items mapan fagale hari Fagalaba khutsu khulai singadu Mari Lenaba makatawa action lokhatnaba gidamak district police station da khutsinakre hari amadi hauzik oriba Manipur gi fibam yenglaga makhatana thiwa hombagi thabak chathari hari Laitalaira singna yum tariba zagada kanagumba luf amatan ayat apan pibiraktanaba khunja Sagrapam o Daneshwari na apel tawrakli wafama singasi Manipur Press Club ta pangthokiba pawgi mifam amada khunja singi mahut sinduna mahakna phongthokibani mahakna makha taraduna Bamon Kampugi khongsa lawkugi ahangba lam singda yum saduna leiriba singna lambi thong sing sokpa leite maram asina hangduna leiriba lam singasi hingon leizadaba leitalaira singi oina yum sabiduna leihanaba Haina Mari Lenaba Singasu Unaduna Eastern Youth Welfare Organization EYWO Bamon Kampu Awang Leikai Naharol Chaukat Taurang Love Club NCTC Bamon Kampu Mayai Leikai ki Club Anina Su Ayaba Piduna Lehan Kibani Lairaba yum leizadraba kudong chadaba mioi singi oina tariba yum singda 𝐶𝐢𝐯𝐞 local lomi lufna yum sazinba yaroi haina athingba pirakpa asi laibak thibani hariba khaslen asi ngasidagi chai kuntrani fu mamangdagi laikai ahal singna yum kai tananaba tongan ba mifam kayada su lauktokrabani hariba yum tariba asina kanagumba amatagi lam sokpa amadi lairiba lambi thongda sokpa su leite haina phongdurakli adagi halama madina wai thaina sei kunthani phugi mamangda yum ta ba leita laira mayam ta bayani meeting gi yam kumba makkan do habi gi bayam nei gade adi madina ana club ani jinne talaga leita mayam gi ma phang kha gadi bikahi mala ta ba namta yam chau wa phana ti ma ma kham tham nei no ta gi ba ne ta gi gi ta kana bomba ai go gi mai kai gi ti adagi chanta
Ningo Klafna Silaga Caesar City Dental Hospital Kaisampat Sega Road Amadi 𝐋𝐢𝐯𝐞 Naduna Humanity Service Foundation Amadi Youth Development Club Litan Thong Wangma Pulaga Hairok Part 3 Litan Wangma Community Hall da Free Dental Health Checkup Camp Pangthokre Ngasigi Camp Aduga Mari Lenina Dr. Yambem Menon Singh Administrator Caesar City Dental Hospital na haikibada Pangthokliba Camp asida yaga mari lenaba nungaitaba khudingmak yengki ahal angang khaktana loinana mathau tabaida langthak singsu lemna yenthoki punna patient chama hena camp asida khudong chaba phanghanba ngamki makhatana yenglinglabasu Lausingi achinba amadi nongsing asina maram orga yengba ngamhaudraba singsu makhatana camp asi sinbagi khudong chaba pigani miyamnasu asigumba camp asigi khudong chaba lobiyu aduga hairok khakta natana manipur gi laibiriba tongan ba club organization singnasu asigumba camp asi sinbi ningbagi apamba laibiragadi pau fawbiraklaga camp pangtokpa yagani haina phongdoki Ngasi Ningo Club Humanity Service Foundation Youth Development Club Hairok Litan Wangma amadi City Dental Hospital kunna khutsan aduna sinjaba akogi one day free dental checkup camp asida hoji phogoda lakpi kiba miyam pumna ko jahan bada phongdok sari pangtok chei bu mafam asi akogi Hairok Part 3 Litan Wangma community hall dane ngasi free dental camp asida yagi ba lemna layeng ba khatana tana hidawang thangin thokogi thoromso akona yajari ngasi gi nungsingi phim asida khudong chadabagi ahoi lengthoki hogdraba kanaba phangograba miyam dasu akogi makhatana hairo khatana tana akogi atopa naknaba area gi club organization sing nasu akogi management da request tawbiraga atopa kenta yama sillaga kanaba dulabi yo hairasu miyam hunda thamjare Camp adu sinbada achoba thodang lo kiba Youth Development Club YDC gi President 𝐶𝐼𝐯 sakmeite na hakibada Ningo Club ki members singnastanduna pangthokiba camp aduna arapa mafam da chatlaga laingbagi khudong chadaba gi awaba kharada oirabasu koktuna kanaba pi sel puthokuna laingba ngamjadaba singda khudong chaba pi Lau singi batamsu oibana nongjingi fibamsu fattabana maram oiraga ana ayek yaurakpada laingbagi khudong chadaba adu camp asina kokhalle camp asi makhatana hairoki mafam khudingmakta pak sana sinbagi tangai fadaba adu lei asigumba Camp ama sinbi duna khudong chaba kaya pibibada natana camp asi mapung fahannaba achoba thodang lo kiba Ningo Club ki members sing amadi Caesar City Dental Hospital gi staff pumnamakpu club na thagatba phongdoki Anbada akwai sidagida maruoina ngangda leiba akwai parjasingna arapa lamda talaga akwai layengbugi khudong chaba watta yamna baragi kari gi adu tabu singi leibu mayamdo airibu kemasina deida akwai da tatok tasin ki yamna khudong chaba ma tire matangda akwai tasina makki leita laira matam deida akwai na nongunu cha matam deida akwai na arapa mafun da takkar bu mapam ki tapu kemama tawraga de deida yamna nak mafam da isa na gengjabagi khudong chaba ma pangle hadigi matangda akwai leita laira mayamasina yengu kanda akwai hidak leibagi problem leibu khotpa doi hair ko kemasina akwai free da akwai pada akwai da akwai hidak ki pibi ronina akwai airo pada singina yengna bahona bada akwai awa teneri ba maram singasi airo free kemasina akwai pada singa akingan kulo jabiti aduna airo Ningo Club na sponsor tawta pangsok pai ko yayo itan ma YDC Club airo mapam misra pangsok libas kumba yagi oiba laing kata pasi amnu sana yana sanjaya Wakalon manaba apunba wama kanglei pakna sinduna ngasi Laningthau Sanamahi Temple Board hayingkhongbanda Manipuri Lon na India gi Nipan Suba Sadul 𝐶𝐼𝐯 𝐿 sukibagi thoram pangtokre thoramga mari lenina wama gi advisor namoi tombana Manipuri Lon gi matangda wafam kaya thamkibaga loinina palan thoram asi khakta tawbana lol chakhat hanba yaroi punna khona minaduna language department na
mangam isan sandana tawriba thabak-sing khongjen changsin haningi haiki loidina wamagi president na India lengakna Manipuri loan amadi mayek sakhat hananaba lupa crore 19 kaithoraki-bada taram opaga loidina thagatpa phongdoki pangthokiba thawramaduda wamagi president Wairangtem naukhomba mitei milalgi president 𝐿𝐻𝐸𝐸 mitei na maru oiba mithungsing oina saruyaki Manipuri Logi Numit ngasi Peace and Freedom Academy Thobal and Private School Development Council Manipur na sinduna Academy Complex sa pangthokre thawramaduda founder member Manipuri Language Development Society na NG Nongyai na hai 1950 dagi hauduna matam sang na Manipuri singna Manipuri loan bu nipan suba schedule channa bagi dabi tawduna laki mapung oiba ihaudi jai taruk 1987 dagi 1992 chupna Manipuri Language Demand Coordinating Committee LUC gi makhada awang nongpok Bharat amasung Bangladesh ki Manipuri singna kathokpaga lonna chara henbagi khongjang sangsinjuna saruk yakibaduni haina phongdoki Mangda hunger strike da mapung oiba thaudang loduna chara henkiba singi mafamda kudol pot piduna ikai khumnaba utki thawramaduda President Private School Development Council Manipur Dr. S. Ibomcha ex-President Amsu Musu SB Singh Managing Director Peace and Freedom Academy na mathangsina Chief Guest President amadi Guest of Honor oiki. Chama kuntra taruk suba mapot ningsing tharam lakliba August 15, 2024 nongmaizing numita mitei maruf ki mayai loisang mitei sanglen wangkai thambal khong Imphal da leipaki thakta pangthoklagani haina mitei maruf Mitei Lepaki General Secretary Angomcha Seram Gozendra Mitei gi khuyegya wacherol amana phongdorakli thoramasida leibak miyam hubna lining hal ibungobu maribak ningba ama oina amadi tumkun taduna tumluraba mitei ifurup mikap thokhanba yakai hanba ama oina mitei lining lichard anoba matamgi lining ahal ama oina malem taibang panbagi tungi mirogi damakta mami samluraba mitei ifurup kanjaba ngamnaba yaifa thawjal ni jagani aduna leibak miyam amasung tongan ba zati furup singna ningsing thoram asibu saruk yaduna mapung fahan biu haina phongdorakli kunsi sahi ki oina lakliba August ki tarikh 9 November 2024 Kung nama nungthili kung tabu tamda mitei maru mitei lepa Manipur na chinja langiraga mitei bu ngat halamba na hong mikap thogan jiramba yanengen nawaya phulo fundregi sam kontra taruk so mako mixing kumo wangkhi thambal khongda leiba mitei maru ki mayai sanglel mitei sanglel da pangtok chegeni maramaduna koigi leba baside leibiriba puro kudi meji China sing mitei sini tani yektai kinokari momo khudingna asigumot thoram ningi ningsing thoram asibu mapong fahan biu haiduna eba dia laikeida mitei maro mitei lipati makai degi ogelasi thamjabani ningal bi mitei motan natte marena leibi layamni leibi bapuru khuding makini mai mari mama maroda mapogi mitei shwandira bani haina Lamzamba adumba mamaleba mazati marambandu malembu purukumupu purumako matoina khambiramba halibu asigi mako phama sesehi kuning lepana mitei marona asi pawo pangthokna laksari Hauzik pawgi merak thanna tembe break amatang lominasi
Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Breaking matungda mayam bataram no chari makataba pau pizari. United Committee Draft Against Anti-Social and Illegal Migrants UCDAASIM na miyamda sengdok warol amat thamlakli. Hawkiba August ki tang tara taret kumzales ngani kunmari gi nungtil waram pong amaga makai taba matamda kolapati mana inkhol area gi zaga amada relief camp ta leiba miyoi amana nan manipuri dukan amada poche yonba lakpada ningai sangda narakpadagi maduda mob thoglakpagi oithokpa leibana club ki miyoi singna club ki sanglenda pusilaga solution puraknaba honoringai tanja duda unknown person amana relief camp ki miyoi aduda ngangkhat narakpadagi khutpakna thaki khut yarakliba masakhangdaba miyoi adugi mamingna MD Sajat Laifamna Lilongni Hariba Miyoi ase Klafna Hiram Amatada Mari Lenade Aduna Maka Tarakpada Afa Fatta Thoglakpa Kuding Magda Klafna Daida Ama Fopuba Ngamloi Haina Fongdorakli North Eastern Lariba Yalhobi Singbu Le Palaitana Changsilak Liba Illegal Immigrants Singdagi Ngaktuk Naba Amadi Makoigi Lam Culture Amadi Identity Ngak Se Nabagi Damak Inner Land Permit System Chatnaba Haibasi Yam Namak Tangai Fade, Arunachal Pradesh, Nagaland, Amadi, Mizoram, Haribas Jet, Singasida, ILP system, Mapung Fanach, Naduna, Mafamaduki, Yalhomi, Singbu, Ngaktuk Naba, Honori, Lodina, Hokiba, Kumzalis, Sangani, Taramapan, December, Taramatoida, Union Home Minister Amit Sana, Manipurda, ILP system implement Toragani, Haina, Parliament, Lauktopa, Lakrabani, Hokiba, Kumzalis, Sangani, Taramanga, August Tarani Panda, Moray Town, the ILP system, Chatna Hanbio, Haina, Peaceful Rally, Amachaki, Hariba Rally, Adukuki, community ki miyoi karana makuta khutlai paijuna ayat apan piraki makoi sing aduna more da leiba media council more amadi khanong pok apun banupi lufki office bo mai thaki amadi mafam adu da leiba media singi yamlaba dukan sing su mai thaduna amang ata thokan kibani makata na hau kiba Kumzalis ngani tara mangagi August tarani pandagi ngasi fawa kuki illegal immigrants singna media singda chatarak liba hingsagi thawang adubo ningsingduna People's Alliance for Peace and Progress Manipur na August tarani panda a day dedicated to protecting the indigenous peoples of Manipur from illegal immigrants haina mingthonduna pangthokre amadi hariba numit asi chai khudingi pangthoklagani haina People's Alliance for Peace and Progress Manipur gi president M Bobby media na khudyak piduna thadrokpa charol asina khangalakle Adjunction University Aquatic Center ABAC gi Suvarna Bhumi Campus Thailand da August Tarataret Amadi Taranipan da Pangtokiba Asian Open School Invitational Meet da Chai Taret Khakta Ngaribi Avia Khomdram na Manipurigi Mai Purak Pangamkre Magna Swimming Masanagi meter kunmanga freestyle meter yankai freestyle amadi meter 20 freestyle the gold medal ahum lauduna khwairiki angang oina mai pakpangamki masana asida mahakna heitoi singthoiraba sanaroi singa changyeng taunaki amadi ilai na mai thiba piba ngamke mak hawba marak irom leikai digi Dr. Khomdram Amarjit Singh amadi Khomdram Ongbi Voni Devi aniki Naitong Poksabi machanupini Hauzik Sanghamitra School Nizampet Hyderabad Class 2 Tamli Mahakna John Sports Academy Baurampet Hyderabad Course John Siddiqui Makada Magna Masana Sida Masagi Apam Matung Ina Kongdaba Horaki Hari Magna Swimmer Kuntra Mathogi Manungda India represent Tokiba Kwaidiki Angang Oiba Swimmer Oiki Hari Arabida Mareba Bao Amane Pizari Thawbal District Numit Kharanigi Mamangdagi Churakiba Nong Namaram Ojuna Ichaugi Awaba Amuk Hanna Mayok Nahankre
Rongmei Naga Council Manipurna National Highway 20TH amadi Tongzal Maril Lambida matam kaktana kaukiba banna mahausagi punsida town akaiba pire thau fangdabagi awaba mayuknare. Dongan-dongan mamafam singda Rajiv Gandhi ki mapok numiki palan thoram pangthokre. Norris Windona Sandok Sari Banamidangi Pau Matang Sidaloy Sari, Ming Tabri Basingbu Amuka Henna Chen Mabamna Kurumjari.